ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯨꯝ ꯑꯗꯨꯗ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯤ ꯌꯥꯔꯒꯗꯤ ꯄꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯗꯒꯤ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯥꯞꯅ ꯁꯥꯒꯠꯇꯨꯅ ꯏꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯇꯣꯝꯕ, ꯔꯣꯁꯟ, ꯄꯨꯟꯁꯤꯕ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯔꯣꯁꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯂꯤꯁꯤꯕꯨ ꯀꯩ ꯂꯝ ꯀꯧꯒꯦ?" ꯄꯨꯟꯁꯤꯕꯅ, "ꯈꯪꯗꯦ ꯚꯥꯏ, ꯇꯣꯝꯕꯅ ꯄꯪꯄꯨꯗ ꯄꯨꯔꯤꯁꯤꯅꯤ꯫ ꯑꯗꯣ ꯇꯣꯝꯕ, ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ, ꯃꯐꯝꯁꯦ ꯏꯆꯤꯛ ꯆꯤꯛꯏ, ꯃꯤ ꯇꯥꯕꯁꯨ ꯀꯌꯥ ꯎꯗꯦ." ꯇꯣꯝꯕꯅ, "ꯑꯁ ꯚꯥꯏ, ꯅꯣꯏꯁꯤꯗꯤ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯍꯦ, ꯐꯖꯗ꯭ꯔꯣ ꯃꯐꯝꯁꯦ? ꯑꯩꯗꯤ ꯑꯃꯨꯛꯁꯨ ꯂꯥꯛꯈ꯭ꯔꯦ." ꯄꯨꯟꯁꯤꯕ, "ꯅꯪꯗꯤ ꯑꯩꯈꯣꯏ ꯈꯪꯍꯟꯗꯕꯤ ꯌꯥꯝ ꯆꯠꯂꯤ ꯖꯥꯠ ꯑꯣꯏꯔꯦ." ꯇꯣꯝꯕ, "ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ." ꯔꯣꯁꯟ, "ꯌꯥꯔꯦꯀꯣ, ꯅꯣꯏ ꯑꯅꯤꯃꯛ ꯃꯔꯩꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ, ꯋꯥꯔꯀꯥꯟꯁꯤꯗ." ꯇꯣꯝꯕ, "ꯍꯣꯏ." ꯃꯈꯣꯏ ꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯇꯝꯒ ꯊꯦꯡꯖꯤꯜꯂꯛꯄꯅꯦ꯫ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯚꯥꯏ, ꯁꯤꯗ ꯉꯁꯤ ꯂꯩꯈ꯭ꯔꯁꯦ." ꯔꯣꯁꯟ, "ꯍꯣꯏ ꯚꯥꯏ, ꯌꯥꯏꯅꯦ꯫ ꯄꯨꯟꯁꯤꯕ, ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯒꯦ?" ꯄꯨꯟꯁꯤꯕ, "ꯍꯣꯏ ꯚꯥꯏ, ꯌꯥꯏꯌꯦ, ꯂꯩꯈ꯭ꯔꯁꯦ, ꯃꯇꯝꯁꯨ ꯌꯧꯈ꯭ꯔꯦ." ꯃꯈꯣꯏ ꯌꯨꯝꯗꯨꯗ ꯆꯪꯉꯛꯏ꯫ ꯇꯣꯝꯕꯅ ꯁꯨꯝꯅ ꯀꯧꯏ, "ꯍꯣ, ꯌꯨꯝꯁꯤꯕꯨ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯛꯇꯣ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯏ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯔꯣꯁꯟꯗꯤ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯇꯣꯝꯕ, "ꯑꯕꯣꯛ, ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄꯅꯦ꯫ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯗ ꯊꯦꯡꯗꯣꯛꯈ꯭ರೆ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯑꯕꯣꯛꯀꯤ ꯌꯨꯝꯁꯤꯗ ꯂꯩꯐꯝ ꯄꯤꯕꯤꯌꯣ." ꯍꯅꯨꯕꯤ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯁꯤꯗ ꯂꯩꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ. ꯑꯕꯣꯛꯇꯤ ꯏꯇꯣꯝꯇꯅꯤ, ꯃꯤꯔꯣꯜꯁꯨ ꯂꯩꯖꯗꯦ." ꯄꯨꯟꯁꯤꯕ, "ꯑꯕꯣꯛ, ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯕꯒꯤ ꯑꯕꯣꯛꯀꯤ ꯌꯨꯝꯁꯤꯗ ꯆꯪꯖꯔꯛꯄꯅꯦ. ꯅꯁꯨꯅꯤ ꯈꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨꯕ. ꯑꯕꯣꯛꯀꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ." ꯍꯅꯨꯕꯤ ꯑꯗꯨꯅ, "ꯍꯣꯏ, ꯐꯔꯦ, ꯂꯩꯔꯣ, ꯀꯔꯤꯒꯤ ꯑꯋꯥꯃꯟꯅꯣꯗ, ꯆꯪꯂꯛꯑꯣ." ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯅꯕ ꯀꯥ ꯑꯃ ꯇꯥꯛꯂꯝꯂꯒ ꯍꯅꯨꯕꯤ ꯑꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕ, "ꯑꯁ ꯂꯥꯛꯑꯣ ꯚꯥꯏ, ꯑꯁꯤꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯇꯨꯝ ꯂꯩꯔ ꯆꯥꯎꯁꯦ, ꯋꯥꯔꯀꯥꯟꯁꯤꯗ." ꯔꯣꯁꯟꯗꯤ ꯌꯥꯝ ꯀꯤꯒꯜꯂꯤ꯫ ꯔꯣꯁꯟꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯚꯥꯏ, ꯑꯩꯗꯤ ꯃꯐꯝꯁꯦ ꯀꯩꯅꯣꯝ ꯇꯧꯏꯀꯣ, ꯏꯍꯩ ꯍꯩꯅꯗꯦ. ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯌꯦꯡꯂꯨꯕꯅꯗꯤ ꯐꯔꯣꯏꯗ꯭ꯔꯅꯦ?" ꯄꯨꯟꯁꯤꯕ, "ꯑꯁ ꯚꯥꯏ, ꯅꯪ ꯁꯤꯃ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯍꯦ." ꯔꯣꯁꯟ, "ꯑꯗꯨꯒꯤ ꯅꯠꯇꯦ ꯚꯥꯏ, ꯉꯁꯥꯏ ꯍꯅꯨꯕꯤꯗꯣ, ꯃꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯣ ꯌꯥꯝ ꯍꯩꯅꯗꯦ. ꯅꯣꯏꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯣ?" ꯇꯣꯝꯕ, "ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯕꯥ, ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯃꯃꯤꯠ ꯎꯗ ꯇꯧꯔꯤꯅꯤ, ꯃꯊꯟꯗꯒ ꯂꯩꯕꯁꯤꯗ ꯇꯧꯔꯤꯅꯤ. ꯅꯪꯁꯨ ꯄꯨꯡꯈꯟꯗ ꯈꯟꯖꯤꯜꯂꯦꯍꯦ, ꯄꯨꯡꯒ ꯊꯦꯡꯉꯀꯥꯟꯁꯤꯗ. ꯇꯨꯝꯃꯨ." ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯔꯣꯁꯟꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯔꯣꯁꯟꯅ ꯄꯨꯟꯁꯤꯕꯗ ꯍꯧꯗꯣꯛꯏ, "ꯄꯨꯟꯁꯤꯕ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯚꯥꯏ." ꯄꯨꯟꯁꯤꯕ, "ꯑꯁ ꯀꯩꯗꯧꯔꯒꯦ ꯚꯥꯏ?" ꯔꯣꯁꯟ, "ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯀꯞꯄꯗꯣ ꯅꯪ ꯇꯥꯍꯧꯕ꯭ꯔꯥ?" ꯄꯨꯟꯁꯤꯕ, "ꯑꯁ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ, ꯅꯪꯁꯨꯕ. ꯇꯨꯝꯃꯨꯁꯦ, ꯄꯨꯡꯈꯟꯗ ꯈꯟꯖꯟ ꯇꯧꯔꯤꯅꯤꯁꯦ, ꯊꯦꯡꯉꯀꯥꯟꯁꯤꯗ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯨꯟꯁꯤꯕꯅ ꯔꯣꯁꯟꯗ, "ꯃꯄꯥꯜ ꯑꯃꯨꯛꯇ ꯊꯣꯛꯎꯁꯤ, ꯃꯄꯥꯜ ꯌꯥꯝꯅ ꯊꯣꯛꯅꯤꯡꯉꯤ." ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯣꯁꯟ, "ꯑꯁ ꯅꯪꯁꯤꯃꯀꯣ, ꯑꯃꯨꯛꯁꯨ." ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯊꯣꯛꯂꯛꯃꯤꯟꯅꯔꯦ꯫ ꯄꯨꯟꯁꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯆꯪꯈꯤ꯫ ꯔꯣꯁꯟꯅ ꯉꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯄꯨꯟꯁꯤꯕꯗꯤ ꯎꯏꯔꯨꯝ ꯁꯨꯝ ꯇꯧꯔꯤꯉꯩꯗ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯨꯄꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯕꯗꯣ ꯍꯥꯏꯐꯦꯠ ꯎꯍꯧꯏ꯫ ꯄꯨꯟꯁꯤꯕꯅ, "ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ?" ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯔꯣꯁꯟꯅ, "ꯑꯁ ꯀꯩꯗꯧꯔꯒꯦ? ꯃꯄꯥꯜ ꯊꯣꯛꯄꯕꯨ ꯑꯗꯨ ꯌꯥꯝ ꯀꯨꯏꯕ꯭ꯔꯣ ꯚꯥꯏ?" ꯄꯨꯟꯁꯤꯕꯅ, "ꯚꯥꯏ, ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯁꯤꯗ ꯆꯠꯈꯤꯕꯗꯣ ꯅꯪ ꯎꯍꯧꯕ꯭ꯔꯥ?" ꯔꯣꯁꯟ, "ꯑꯩꯗꯤ ꯎꯍꯧꯗꯦꯍꯦ. ꯚꯥꯏ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤ.
ꯍꯧꯖꯤꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯐꯝꯁꯤꯗꯕꯨ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯑꯦ ꯄꯨꯟꯁꯤꯕꯗꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯆꯪꯉꯛꯏ ꯇꯣꯝꯕꯅ ꯑꯁ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯄꯥꯜ ꯊꯣꯛꯄ ꯆꯠꯈ꯭ꯔꯒ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯗꯨꯕꯨ ꯀꯩꯅꯣ ꯀꯩꯗꯧꯔꯛꯑꯒꯦ ꯈꯣꯡꯒ ꯍꯥꯝꯃꯛꯏꯔꯕ ꯄꯨꯟꯁꯤꯕꯅ ꯚꯥꯏ ꯑꯩ ꯃꯐꯝꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯠꯂꯁꯦꯕ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯄꯨꯟꯁꯤꯕ ꯚꯥꯏ ꯍꯧꯖꯤꯛꯀꯤꯗꯣ ꯅꯣꯏ ꯇꯥꯍꯧꯕ꯭ꯔꯥ ꯇꯣꯝꯕ ꯇꯥꯏꯌꯦ ꯚꯥꯏ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯑꯁ ꯇꯜꯂꯤꯀꯣ ꯇꯣꯝꯕꯅ ꯅꯪ ꯀꯤꯔꯗꯤ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯑꯅꯤ ꯌꯦꯡꯉꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯔꯣꯁꯟꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯩꯁꯨ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯑꯦ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯊꯥꯜꯂꯒ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯀꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯛꯏ ꯇꯣꯝꯕꯅ ꯏꯆꯟ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯣ ꯑꯁꯨꯛ ꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯪꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯨꯄꯤꯗꯨꯗꯤ ꯀꯩꯝ ꯈꯨꯝꯃꯛꯇꯦ ꯔꯣꯁꯟꯅ ꯏꯆꯟ ꯆꯤꯡꯅꯒꯅꯨ ꯏꯆꯟꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯦꯟꯗꯕꯗꯣ ꯅꯕꯨꯡ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯍꯥꯏꯔꯛꯑꯣꯁꯦ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯃꯠꯇ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯄ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯣ ꯇꯥꯕꯗ ꯄꯨꯟꯁꯤꯕꯅ ꯍꯪꯒꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯚꯥꯏ ꯍꯧꯖꯤꯛꯀꯤꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯇꯣꯝꯕꯅ ꯑꯁ ꯈꯪꯗꯦ ꯚꯥꯏ ꯑꯩꯈꯣꯏꯁꯨ ꯎꯍꯧꯗ꯭ꯔꯦ ꯔꯣꯁꯟꯅ ꯆꯪꯂꯁꯤ ꯚꯥꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯒꯨꯝꯁꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯆꯪꯉꯛꯏ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯌꯧꯔꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯏ ꯇꯣꯝꯕꯅ ꯚꯥꯏ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯣ ꯀꯩꯅꯣ ꯑꯗꯨꯕꯣ ꯔꯣꯁꯟꯅ ꯚꯥꯏ ꯑꯩꯗꯤ ꯃꯐꯝꯁꯦ ꯂꯩꯕ ꯌꯥꯝ ꯀꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯁꯦ ꯇꯣꯝꯕꯅ ꯑꯁ ꯀꯩꯅꯣ ꯚꯥꯏ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯅꯣꯡꯉꯥꯟꯊꯣꯛꯁꯨ ꯌꯥꯝ ꯋꯥꯠꯂꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯆꯠꯂꯁꯤ ꯄꯨꯟꯁꯤꯕ ꯍꯣꯏ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯧ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯇꯨꯝꯕ ꯊꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯔꯣꯁꯟꯗꯤ ꯉꯁꯥꯏ ꯎꯈꯤꯕ ꯇꯥꯈꯤꯕ ꯀꯌꯥꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯇꯨꯝꯊꯈ꯭ꯔꯕ ꯇꯣꯝꯕꯒꯤ ꯃꯃꯪꯗ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯍꯅꯨꯕꯤ ꯑꯗꯣ ꯃꯤ ꯅꯠꯇꯦ ꯃꯥꯗꯤ ꯐꯠꯇ꯭ꯔꯕ ꯂꯥꯏꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯊꯣꯛꯄ ꯉꯝꯂꯣꯏ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ ꯑꯩꯈꯣꯏꯕꯨ ꯌꯨꯝꯁꯤꯗꯒꯤ ꯀꯔꯝꯅ ꯊꯣꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯔꯝꯃꯣ ꯅꯨꯄꯤ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯅꯨꯕꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯥꯅ ꯂꯧꯕ ꯑꯩꯒꯤ ꯏꯃꯥ ꯑꯇꯣꯝꯕꯤꯅꯤ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯗ ꯌꯣꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯨꯃꯥꯡ ꯑꯁꯤꯗ ꯁꯤꯖꯈꯤꯕꯅꯤ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯥꯅ ꯑꯩꯕꯨ ꯄꯤꯒꯅꯤ ꯍꯥꯏꯅ ꯄꯩꯁꯥ ꯀꯌꯥ ꯂꯧꯈꯤꯕꯗꯣ ꯊꯧꯕ ꯂꯥꯛꯄꯗ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯒ ꯌꯨꯝ ꯑꯁꯤꯃꯛꯇꯗ ꯐꯨꯝꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤ ꯇꯣꯝꯕꯅ ꯍꯪꯉꯤ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ ꯇꯣꯝꯕꯗꯤ ꯑꯗꯨꯝ ꯍꯪꯂꯤ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯪꯕꯗꯣ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯂꯝꯃꯤ ꯔꯣꯁꯟꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯤꯠꯇꯣ ꯑꯃꯨꯛꯇ ꯁꯤꯡꯉꯨꯁꯦ ꯚꯥꯏ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯛꯏ ꯀꯣꯟꯅꯊꯪꯗ ꯇꯣꯝꯕ ꯃꯪꯐꯥꯎꯅꯔꯛꯏ ꯇꯣꯝꯕꯅ ꯚꯥꯏ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯔꯣꯁꯟ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯅꯁꯥꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯣꯝꯕꯅ ꯚꯥꯏ ꯑꯩꯒꯤ ꯃꯪꯗ ꯃꯥꯒꯤ ꯃꯪꯗ ꯎꯈꯤꯕ ꯀꯌꯥꯗꯣ ꯍꯥꯏꯔꯝꯃꯤ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯔꯣꯁꯟ ꯑꯗꯨꯗꯤ ꯚꯥꯏ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯀꯅꯤ ꯑꯁꯨꯝ ꯍꯥꯏꯅꯔꯤꯉꯩ ꯃꯩꯁꯨ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤ ꯄꯨꯟꯁꯤꯕꯗꯤ ꯁꯤꯈꯩ ꯇꯨꯝꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯇꯣꯝꯕꯅ ꯚꯥꯏ ꯍꯥꯏꯅ ꯀꯧꯏ ꯔꯣꯁꯟꯅ ꯍꯥꯎ ꯇꯥꯏ ꯚꯥꯏ ꯅꯪꯒꯤ ꯐꯣꯟ ꯐ꯭ꯂꯥꯁꯇꯣ ꯑꯃꯨꯛꯇ ꯊꯥꯜꯂꯛꯑꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯣꯝꯕꯅ ꯍꯣꯏ ꯚꯥꯏ ꯍꯥꯏꯔꯒ ꯍꯦꯛ ꯊꯥꯟꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯟꯗ ꯑꯃꯨꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯏ ꯔꯣꯁꯟꯅ ꯚꯥꯏ ꯄꯨꯟꯁꯤꯕꯗꯣ ꯑꯃꯨꯛꯇ ꯍꯧꯗꯣꯛꯑꯣ ꯄꯨꯟꯁꯤꯕ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯄꯨꯟꯁꯤꯕꯁꯨ ꯇꯥꯔꯗꯨꯅ ꯚꯥꯏ ꯅꯣꯏ ꯉꯁꯥꯏꯗꯩ ꯇꯨꯝꯗ꯭ꯔꯤꯕꯣ
ꯔꯣꯁꯟ ꯇꯨꯝꯗ꯭ꯔꯤ ꯚꯥꯏ ꯄꯨꯟꯁꯤꯕꯅ ꯇꯣꯝꯕꯗ ꯚꯥꯏ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯁꯥꯗꯣ ꯑꯗꯨ ꯌꯥꯝ ꯅꯤꯛꯂꯤꯗꯨꯕꯣ ꯏꯪꯕ꯭ꯔꯣ ꯇꯣꯝꯕꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯑꯃꯨꯕ ꯑꯗꯣ ꯂꯦꯞꯄꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯃꯨꯛ ꯔꯣꯁꯟꯅ ꯄꯨꯟꯁꯤꯕꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯔꯣꯁꯟꯅ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯃꯐꯝꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯊꯤꯔꯨꯁꯦ ꯍꯥꯏꯔꯁꯨ ꯅꯣꯏꯅ ꯌꯥꯗꯦꯗꯣ ꯇꯣꯝꯕ ꯑꯁ ꯌꯥꯔꯦ ꯚꯥꯏ ꯍꯧꯖꯤꯛ ꯁꯥꯎꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯏ ꯁꯔꯨꯛ ꯀꯩꯅꯣ ꯈꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯁꯤꯊꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯀꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯃꯠꯇ ꯍꯤꯡꯅ ꯊꯥꯔꯣꯏ ꯅꯈꯣꯏ ꯂꯣꯏꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯀꯟꯅ ꯅꯣꯛꯏ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯁꯥ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯄꯨꯟꯁꯤꯕꯅ ꯚꯥꯏ ꯑꯩꯈꯣই ꯍꯧꯖꯤꯛ ꯃꯐꯝꯁꯦ ꯊꯥꯗꯣꯛꯄꯅ ꯐꯔꯒꯅꯤ ꯇꯣꯝꯕ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯊꯤꯒꯦ ꯔꯣꯁꯟꯅ ꯑꯩꯒꯤꯁꯨ ꯐꯣꯟꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯃꯨꯛꯇ ꯊꯤꯒꯦ ꯑꯩꯁꯨ ꯇꯣꯝꯕ ꯍꯣꯏ ꯚꯥꯏ ꯊꯤꯔꯣ ꯈꯔꯗꯤ ꯊꯨꯔꯣ ꯃꯐꯝꯁꯦ ꯀꯨꯏꯅ ꯄꯟꯊꯔꯒꯨꯝꯁꯤ ꯄꯨꯟꯁꯤꯕ ꯍꯣꯏ ꯚꯥꯏ ꯍꯥꯏꯔꯒ ꯊꯤꯔꯤ ꯍꯧꯖꯤꯛꯇꯤ ꯐꯣꯟꯗꯣ ꯐꯪꯂꯕꯅꯤꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯁꯣ ꯀꯅꯥꯅ ꯄꯥꯏꯅꯒꯦ ꯇꯣꯝꯕ ꯑꯩꯅ ꯄꯥꯏꯌꯦ ꯚꯥꯏ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯊꯣꯛꯂꯛꯀꯦ ꯇꯧꯕꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯂꯣꯠꯀꯨꯝꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯃꯛ ꯑꯣꯏꯅ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯃ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯕ ꯍꯧꯔꯛꯏ ꯀꯥ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯌꯥꯛꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ ꯇꯝꯊꯤꯔꯕ ꯁꯛꯇ꯭ꯔ ꯀꯌꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯃꯝꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯄꯨꯟꯁꯤꯕ ꯚꯥꯏ ꯑꯩꯈꯣꯏ ꯍꯤꯡꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯀꯞꯂꯤ ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯑꯣꯏꯔꯤꯕ ꯇꯧꯔꯤꯕ ꯀꯌꯥꯗꯨꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯥꯎꯔꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯒꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯦꯝ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯥꯆꯤꯟ ꯑꯃꯗ ꯄꯨꯟꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ ꯑꯗꯨꯒ ꯔꯣꯁꯟꯅ ꯚꯥꯏ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯊꯣꯛꯅꯕ ꯇꯧꯁꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯉꯩ ꯇꯣꯝꯕ ꯚꯥꯏ ꯍꯥꯏꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯍꯦꯛ ꯍꯧꯒꯠꯄꯒ ꯐꯤ ꯑꯉꯧꯕ ꯁꯦꯠꯄꯤ ꯅꯨꯄꯤꯒꯤ ꯁꯛꯐꯝ ꯃꯥꯟꯕꯤ ꯂꯥꯏꯗꯤ ꯑꯃ ꯈꯤ ꯅꯣꯛꯇꯨꯅ ꯀꯥ ꯑꯃꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯀꯥꯆꯤꯟꯗꯨꯗꯒꯤ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ ꯄꯨꯟꯁꯤꯕꯅ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯚꯥꯏ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯖꯤꯛꯀꯤ ꯂꯥꯏꯗꯤ ꯑꯗꯣ ꯌꯨꯝꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯊꯤꯔꯒ ꯑꯩꯈꯣই ꯃꯩ ꯊꯥꯗꯣꯛꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯄ ꯉꯝꯂꯔꯣꯏ ꯇꯣꯝꯕꯅ ꯑꯁ ꯚꯥꯏ ꯀꯔꯤꯅꯣ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯑꯣꯏꯊꯣꯛꯇꯣꯏꯅꯣ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯄꯨꯟꯁꯤꯕꯗ ꯚꯥꯏ ꯑꯩ ꯊꯥ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯥꯏꯔꯤꯛ ꯑꯃꯗ ꯊꯦꯡꯅꯈꯤꯕꯅꯤ ꯂꯥꯛꯑꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯊꯣꯛꯄ ꯌꯥꯔꯔꯣꯏ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯤꯅ ꯂꯥꯏꯗꯤ ꯑꯗꯣ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯥꯏꯗꯤ ꯑꯗꯣ ꯇꯣꯝꯕꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯪꯂꯕ ꯚꯥꯏ ꯍꯥꯏꯗꯨꯅ ꯀꯤꯅ ꯍꯪꯂꯛꯏ ꯀꯥ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈ ꯃꯈꯥꯗ ꯑꯃꯨꯛ ꯄꯨꯟꯁꯤꯕꯅ ꯀꯥ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈ ꯃꯈꯥꯗ ꯄꯨꯟꯁꯤꯕꯅ ꯇꯞꯅ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ ꯌꯥꯝ ꯍꯩꯅꯗꯕ ꯑꯀꯤꯕ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯗꯨꯅ ꯂꯩꯕꯗꯨ ꯎꯔꯨꯕꯗ ꯄꯨꯟꯁꯤꯕ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯨꯟꯁꯤꯕꯅ ꯃꯈꯨꯠꯇꯤ ꯊꯤꯜꯂꯤ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯛꯊꯔꯒ ꯌꯦꯡꯕꯗ ꯃꯈꯣꯏꯅ ꯎꯔꯦ ꯀꯤꯕꯅ ꯃꯈꯣꯏꯁꯨ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯣꯝꯕꯅ ꯚꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯤꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣই ꯑꯀꯤꯕꯗꯣ ꯐꯥꯖꯤꯜꯂꯒ ꯊꯝꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯊꯤꯔꯛꯄꯅ
ꯐꯃꯨꯡꯗꯨꯒꯤ ꯅꯥꯀꯟꯗ ꯎꯄꯨ ꯃꯁꯥ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯇꯣꯝꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯒ ꯂꯧꯒꯦ ꯇꯧꯕꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯌꯥꯟꯕꯒꯨꯝꯕ ꯑꯃ ꯇꯧꯔꯛꯏ꯫ ꯄꯨꯟꯁꯤꯕ "ꯚꯥꯏ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ?" ꯇꯣꯝꯕꯅ "ꯚꯥꯏ ꯂꯥꯏꯙꯤꯗꯣ ꯁꯤꯗ ꯂꯩꯔꯦ, ꯑꯩꯅ ꯂꯧꯕ ꯌꯥꯗ꯭ꯔꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯤ꯫ ꯑꯗꯨꯒ ꯂꯧꯒꯦ ꯇꯧꯕꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯆꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯂꯥꯏꯙꯤꯗꯣ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯐꯪꯂꯦ꯫ ꯔꯣꯁꯟꯅ "ꯚꯥꯏ ꯇꯣꯝꯕꯗꯤ ꯍꯧꯖꯤꯛꯇ ꯁꯤꯗ ꯂꯩꯈꯤꯗꯥꯏꯅꯦ" ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯀꯣꯏꯀꯧ ꯀꯧꯏ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯈꯨꯝꯕꯁꯨ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯇꯣꯝꯕ ꯀꯧꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯤ꯫ "ꯚꯥꯏ" ꯄꯨꯟꯁꯤꯕꯅ "ꯁꯤ ꯃꯩ ꯊꯥꯗꯣꯛꯑꯁꯤ" ꯍꯥꯏꯅ ꯃꯩ ꯊꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯩꯈꯦꯠꯁꯨ ꯃꯩ ꯁꯨꯡꯍꯧ ꯍꯧꯗꯦ, ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯅꯤꯅ, ꯑꯗꯨꯕꯨ ꯉꯝꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯣꯝꯕꯅ "ꯚꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯅ "ꯚꯥꯏ ꯀꯥꯏꯗ ꯂꯩꯒꯦ" ꯍꯥꯏꯅ ꯊꯤꯔꯤ꯫ ꯄꯨꯟꯁꯤꯕ "ꯉꯥꯏꯈꯣ ꯚꯥꯏ, ꯁꯤ ꯍꯥꯟꯅ ꯃꯩ ꯊꯥꯈꯤꯁꯤ" ꯍꯥꯏꯔꯒ ꯃꯩ ꯊꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯣꯝꯕꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯗꯣ ꯇꯥꯕꯗ ꯔꯣꯁꯟꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯄꯨꯟꯁꯤꯕ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯣꯟꯅ ꯃꯩ ꯊꯥꯔꯝꯂꯒ ꯄꯨꯟꯁꯤꯕꯁꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯐꯪꯂꯦ꯫ ꯔꯣꯁꯟꯒ ꯄꯨꯟꯅ ꯂꯥꯛꯑꯦ꯫ ꯃꯩꯁꯨ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯇꯣꯝꯕꯗꯤ ꯈꯔ ꯁꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯟꯊꯕ ꯇꯧꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯦꯞꯂꯝꯕ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯝꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯍꯥꯞꯄ ꯉꯝꯖꯕ ꯑꯣꯏꯖꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ꯫